mayambu ahan namaktada warina chonggi maikidegi ikok no nataram no ukseri ngasishu ekoina khara sangbo wari macha ama ekoina miyamgi tamukta khudol tamjanaba puduna lakjeri ngasigi wari macha sigi maming asina lo thumba ahal chahi adugi nongju pantha matamni nongsu marang kaini sukhi aduga matam asi phausu khara khara pom haunarabani nong asina asumna lepa leitana kaya ama subsina chahi singa su marang kaina phanakhi labukta turenda in chingbi kaya amana kumthana duna makhoi nga phanai asigumba talak tanja asigumba matam ase makhoi khulladu maktada lo thumba ahal makhle mag maming ase khulladu gi mina phaba pan bhangoi nei kinai karigumba mag matang wari sanade mag ase khulladu gi miyo singna nga makok hainasu kaunai kari maram gi dama asumna kauribana haba matam sida mana lo thumdana nga phabase nga adugi masagi saruk makai mangna amata laude mana loribse makokni maruwaina ngamu hairiba nga sigi mako ase mani yamna pami masigi mako ase mana kakla dum puki kari thapakta kari tawbagi sijinabana habdudi kanana su masigi maramda khangnude aduga khangning basingna hangluba tarabadi madugumba hangba miyo sing ase hekta awaba taba khudong thiba taba kaya amathoknai matam asida makhoi khulase misu mayama taba nataba akhang aisu mayama leiba natabanina magi maramda magi matangda hangana wangang basu kinarami hairiba nupa asigi mingase chawba kawi magi yum aduga lekai oina adum khara nakna leiba yum singi miyo singdi asumna nongju pantha lakka matam nga phanaba inchingna lo thunaba matam ase makhoi di yamna hainaramde amasung karigumba kanda makhoi gi masada aki tu chunguse adum phawe mangonda chaiba mangonda ngang mangamdabana lekai adugi mising ase tumin leine chawbagi lekai gi makhoi naha nupa ani khak migi khulang chelubagi makhoi singado makhwang khara nai haduna macha matharusi haduna numdangi matam asida makhoi se macha matharuga halakbani adabu nongju matam oibanina nong asi lepledana chusilakpadagi makhoi su kadawai da pansige haduna sum khanaba matam asida lambi matai da waiting sher amak leidibase masi ubadagi masida nghaktang palasil law haduna ani ase palami makhoi di mamnaga mambane makhoi gi tosla singju amata paina dabanina nghaktang makhoi si leptuna wari sari as nong sidi yamna kana sure karam tawni hanbasu thengani mamnaga mammane matam bi thengi lakpa tarne haduna ani ase wari sanari ngai matam sida waiting sher adugi som matai amada mi leiba dawna mi amana khawdi ambaki muong mata wase khonjel ase makhoi na tare khonjel du tabadagi makhoi ani su kanano haduna haipetang di yingthoklubani makhoi ni yingtholba matam asida biri yama singduna phamnak lemli base makhoi na maiket khelak matamda mangaladun mi do kanana hamsa khangmani mi do te kana su oramde chawba hariba nupa silu ma paiduna biri yama singduna nakandana chhatil lama thamduna mana phamnak ledi base ani dur rami amadun ingna tam sole ta chawbani ne as kamai toni haduna ani ase hek chawbu uba matam asida pangpada pakhatwa hainadabagi mong matose hore chawbasu birido hut chinglaga mana kori nakhoibu kadai chalubnune nongsu yamna kana suri aigi di satin jawi nakhoi anibu thinbiramu haibra wadu harapada ani ase chawbu chaminabdi pamdabina ye yarani ekhoi adum chalage yam kana su sunatida khoi chalage mama haduna khonjel asi lalli ki boy kariyoi amana khumai chawbasu makhoi ani na mabu ubu matamda akiba phawi habse khangi maksu hangba yaba kaya ma hangi wari sabi yaba kaya ma sai ani asina kina wasi pangkhum du khumi masigi matam masigi tanja sida chawbana harak yana ka matam masida nupa amana polithilama de karigum am khayum shilega makhut yena parag le ribse chawbana urami chawbasu hange matagum haige matagum mana tawribani nakhoibu acha thak kari no khara yarak prane aibu pukasi khara lamida khara piram gira haduna chawbana hai matam asida nupa du mamnaga mambasida khudong chabloduna makulase khitang konchilaga yamna kan passing khraga as mama ekhoi de sida thabak chalubani na thodokpa acha thak ti yawrak tribo haduna hai chawbana hai nakhoibu tasengna yawdabrane fare yawdrabadi adabu yawraga yawde hajin madi nati ko haduna chawbana amsu hai
ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯥꯗꯨꯅ ꯃꯥꯃꯥ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯛꯄꯒꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯝꯃꯒꯦ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯈꯔ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯅ ꯂꯩꯅ ꯂꯩꯅ ꯌꯥꯎꯅ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯐꯥꯎ ꯃꯤꯅꯝꯃꯤꯅꯤ ꯍꯦ ꯃꯤꯅꯝꯃꯨ ꯃꯤꯅꯝꯃꯨ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯁꯨ ꯁꯥꯇꯤꯟꯗꯣ ꯑꯃꯨꯛ ꯇꯨꯞꯈꯠꯇꯨꯅ ꯃꯥꯒꯤ ꯂꯨꯗꯨ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯅꯤ ꯑꯗꯣ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯑꯗꯨꯝ ꯂꯥꯛꯏ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯔꯤ ꯑꯁ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯄꯤꯔꯝꯕ ꯌꯥꯗ꯭ꯔꯕ ꯀꯔꯤꯒꯤ ꯑꯃꯨꯛ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯅꯣꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯑꯍꯜꯗꯣ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥꯅ ꯃꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯃꯥꯅ ꯄꯣꯠ ꯑꯁꯦ ꯄꯪꯅꯤꯗ ꯅꯤꯕꯅꯤ ꯑꯩꯁꯨ ꯆꯥꯛꯀ ꯇꯣꯠꯈꯥꯗꯨꯅ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯈꯔ ꯄꯨꯔꯛꯄꯅꯤ ꯃꯇꯨꯡꯒ ꯌꯥꯎꯕ ꯅꯠꯇꯦ ꯃꯁꯤꯗ ꯆꯣꯞꯂꯕꯗꯤ ꯃꯥꯁꯨ ꯆꯣꯞꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤꯗꯤ ꯃꯥꯟꯅꯒꯅꯣ ꯃꯥꯅ ꯍꯥꯏꯕꯗ ꯍꯦꯛ ꯌꯥꯔꯨꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯕ ꯑꯃꯗꯨꯅ ꯍꯥꯏ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯍꯥꯏꯗꯨꯅ ꯈꯔ ꯅꯥꯄꯜ ꯀꯥꯅ ꯃꯥꯅ ꯋꯥꯁꯤ ꯉꯥꯡꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯎꯕ ꯈꯣꯏꯒ ꯃꯈꯣꯏꯒ ꯐꯥꯎꯅꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯔꯛꯂꯦ ꯃꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯈꯔ ꯀꯤꯕ ꯑꯗꯨꯝ ꯈꯔ ꯐꯥꯎꯏ ꯑꯃ ꯅꯨꯄꯥꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯈꯔ ꯌꯣꯝꯂꯛꯂꯤꯕ ꯑꯗꯨ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯊꯣꯏꯗꯣꯛꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯤꯕ ꯀꯟꯅ ꯐꯥꯎꯗ꯭ꯔꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯐꯥꯎꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯣꯝ ꯊꯥꯡꯕꯗꯗꯤ ꯆꯥꯎꯕ ꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯏꯪꯈꯣꯜ ꯃꯄꯥ ꯑꯗꯨ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯑꯁ ꯌꯧꯔꯦꯍꯦ ꯉꯁꯥꯏꯒꯤ ꯑꯍꯜꯗꯨꯒꯤ ꯏꯪꯈꯣꯜ ꯃꯄꯥꯗꯨ ꯌꯧꯔꯦ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯦ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯅꯠꯇꯦ ꯑꯉꯥꯟꯕ ꯃꯇꯝꯗ ꯐꯥꯎꯕ ꯌꯥꯝ ꯍꯩꯅꯗꯦ ꯈꯔ ꯊꯨꯅ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯃꯗꯨꯗ ꯍꯥꯏ ꯑꯃꯗꯨꯗꯤ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯇꯨꯃꯤꯟ ꯆꯠꯂꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯃꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯪꯈꯣꯜ ꯃꯄꯥ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯃꯇꯝꯗꯅꯤ ꯑꯗꯨꯃꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯗꯨꯃꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ ꯃꯗꯥꯎ ꯌꯥꯗꯕ ꯃꯄꯥ ꯆꯥꯅꯔꯨꯕ ꯃꯤꯁꯤꯡꯗꯤ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯗꯨꯃꯛ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯁꯨ ꯅꯠꯇꯦ ꯍꯧ 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 ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯁꯦ ꯆꯠꯂꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯧꯅ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯗꯨꯝ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯤꯈꯤꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯥꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯀꯤꯅ ꯋꯥ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯋꯥꯏ ꯅꯥꯄꯜ ꯀꯥꯅ ꯍꯥꯏꯔꯝꯕ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯥꯏ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯧ 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 ꯑꯗꯨꯝ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯕꯅꯤ ꯀꯤꯕꯅꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯅꯤꯛꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯥꯝꯃꯒ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯁꯨ ꯑꯩꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯇ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯤꯅ ꯋꯥ ꯍꯥꯏꯔꯤ ꯑꯃ ꯅꯨꯄꯥꯗꯁꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯖꯅ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯤꯅ ꯅꯦꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯧ ꯍꯥꯏꯗꯨꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯍꯟꯗꯛꯃꯛꯇꯤ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯕ ꯐꯥꯎ ꯌꯧꯔꯛꯏ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯑꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯥꯏ ꯉꯁꯥꯏ ꯅꯪꯅ ꯄꯣꯠꯇꯨ ꯄꯤꯔꯨꯗꯕꯒꯤꯅꯤ ꯑꯗꯨꯒꯤ ꯑꯍꯜꯗꯣ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤ ꯁꯥꯊꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏ ꯑꯩꯈꯣꯏ ꯄꯥꯖꯤꯈꯣꯏꯅꯁꯨ ꯁꯨꯝꯅ ꯍꯥꯏꯕꯅꯤ ꯗꯥꯏꯔꯦꯛ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕꯗ ꯗꯥꯎ ꯌꯥꯗꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯕ ꯇꯥꯔꯕꯗꯤ ꯍꯥꯏꯖꯧ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯣ ꯁꯥꯊꯤꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯅ ꯍꯦꯛ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯑꯁꯨꯝ ꯇꯧꯍꯜꯂꯛꯄꯅꯤ ꯅꯪꯁꯨ ꯆꯪꯉꯨ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯟꯅꯔꯝꯃꯤ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯈꯔ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯐꯥꯎꯕꯗꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯄꯣꯠ ꯌꯥꯎꯕꯅꯣ ꯄꯤꯔꯝꯃꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯣꯠꯂꯨꯕꯁꯦ ꯑꯩꯗꯤ ꯃꯉꯣꯟꯗꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯄꯤꯔꯨꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ
ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯁꯦ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯐꯅ ꯄꯥꯈꯠꯂꯕꯁꯨ ꯀꯤꯔꯕꯁꯨ ꯅꯨꯄꯥꯁꯤꯅ ꯍꯣꯏꯗ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯑꯩ ꯈꯜꯂꯔꯣꯏ ꯃꯁꯤ ꯈꯜꯂꯒ ꯏꯁꯥꯗ ꯍꯦꯟꯅ ꯋꯥꯕ ꯄꯥꯈꯠꯄ ꯍꯦꯜꯂꯦ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯪꯒꯣꯜ ꯑꯃ ꯊꯣꯔꯛꯏ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯔꯦ ꯃꯥꯒꯤ ꯀꯥꯗꯤ ꯃꯪꯒꯣꯜ ꯀꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯪꯒꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤ ꯇꯨꯝꯈꯤꯔꯝꯃꯤ ꯃꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯈꯔ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯃꯛ ꯍꯧꯔꯛꯂꯦ ꯇꯥꯔꯛꯂꯦ ꯑꯍꯥꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯨꯏꯁꯤꯡꯅ ꯌꯥꯛꯅ ꯀꯟꯅ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯅꯤ ꯑꯃꯨꯛꯁꯨ ꯍꯨꯏꯁꯤꯡ ꯑꯁꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯇꯥꯏ ꯅꯨꯄꯥ ꯑꯁꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣꯅꯦ ꯍꯨꯏꯁꯤꯡꯁꯤꯕꯨ ꯅꯛꯅ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯈꯣꯡꯈ꯭ꯔꯦꯗ ꯑꯃꯨꯛꯁꯨ ꯍꯨꯏꯁꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯀꯞꯄꯒꯤ ꯃꯈꯣꯟꯅꯤꯅꯦ ꯑꯌꯥ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯝꯅ ꯁꯣꯜꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯈꯣꯏꯁꯨ ꯑꯁꯣꯝ ꯃꯅꯨꯡ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯈꯣꯡꯂꯤꯕ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯈꯣꯏ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯅꯗꯕꯅꯤ ꯂꯣꯟꯅꯕꯨꯗꯤ ꯃꯈꯣꯏꯁꯨ ꯍꯥꯏꯅꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔ ꯃꯥꯜꯂꯦꯗꯅ ꯑꯀꯣꯏꯕꯁꯤꯗ ꯑꯁꯨꯝꯅ ꯈꯣꯡꯂꯤꯕ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯧꯔ ꯃꯥꯜꯂꯦꯗꯅ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯉꯁꯥꯏꯒꯤ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯥꯒ ꯍꯦꯛ ꯊꯪꯅꯅ ꯃꯪꯒꯣꯜꯋꯥꯏꯗꯁꯨ ꯀꯥꯈꯠꯂꯛꯄꯗꯧꯅ ꯀꯟꯅ ꯈꯣꯡꯕ ꯊꯣꯡꯖꯤꯟ ꯃꯌꯥꯃꯛꯇꯗꯁꯨ ꯀꯞꯄꯗꯧꯅ ꯇꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯇꯨꯝꯊꯕ ꯎꯏꯊꯕ ꯌꯥꯗꯕꯗꯒꯤ ꯍꯣꯏꯗ ꯀꯩꯗꯧꯒꯗꯕꯅꯣ ꯌꯨꯝꯗꯕꯨ ꯀꯔꯤ ꯀꯤꯒꯗꯕꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯣꯔꯆꯂꯥꯏꯠ ꯇꯨꯄꯤꯠ ꯀꯥꯕꯤ ꯑꯗꯨꯒ ꯊꯣꯡꯁꯨ ꯍꯥꯡꯗꯣꯔꯛꯄꯅꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯨꯏꯁꯤꯡ ꯑꯇꯩ ꯂꯥꯞꯅ ꯈꯣꯡꯗꯨꯅ ꯆꯦꯟꯅꯈꯤꯕꯁꯤꯗꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯨꯏꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯁꯨ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯀꯔꯤ ꯂꯥꯛꯄꯅꯣ ꯆꯠꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯑꯁꯤꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯁꯨ ꯁꯪꯒꯣꯏꯔꯣꯝꯗꯁꯨ ꯃꯥꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯉꯁꯥꯏꯗꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨ ꯎꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯀꯥꯈꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯃꯛꯇꯗ ꯉꯥꯃꯨ ꯑꯃꯈꯛ ꯃꯀꯣꯛ ꯇꯥꯔꯒ ꯂꯩꯔꯤꯕꯁꯦ ꯅꯨꯄꯥꯗꯨꯅ ꯎꯔꯦ ꯃꯁꯤ ꯎꯕꯗꯗꯤ ꯉꯥꯃꯨ ꯃꯀꯣꯛ ꯅꯠꯇ꯭ꯔꯅꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯨꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯥꯝꯅ ꯅꯛꯅ ꯄꯥꯛꯊꯗꯨꯅ ꯉꯥꯃꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯀꯣꯛꯇ ꯃꯀꯣꯛ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯉꯥꯃꯨ ꯃꯀꯣꯛ ꯑꯁꯤ ꯁꯣꯔ ꯍꯣꯟꯕꯗꯧꯅ ꯃꯆꯤꯜ ꯑꯁꯤ ꯈꯔ ꯂꯦꯡꯕꯗꯧꯅ ꯇꯧꯔꯤꯕꯁꯤ ꯅꯨꯄꯥꯗꯨꯅ ꯎꯏ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯌꯥꯝꯅ ꯉꯛꯂꯤ ꯉꯁꯥꯏ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯈꯣꯡꯕ ꯃꯈꯣꯏꯅ ꯁꯨꯝꯅ ꯆꯦꯜꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯆꯤꯛꯂꯒ ꯄꯨꯔꯛꯂꯤꯕ꯭ꯔꯥꯅꯦ ꯃꯇꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈꯤꯗ ꯃꯁꯤ ꯌꯦꯡꯍꯩꯕ ꯍꯧꯅꯗꯦꯗ ꯃꯁꯤ ꯂꯪꯊꯣꯛꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯉꯥꯃꯨ ꯃꯀꯣꯛ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯂꯪꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯍꯦꯛꯇ ꯌꯥꯝꯅ ꯋꯥꯕ ꯃꯥꯕꯨ ꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤꯃꯛꯇꯗ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯕꯨ ꯁꯪꯂꯔꯤ ꯑꯗꯨꯒ ꯍꯥꯏꯔꯔꯤ ꯑꯩꯒꯤ ꯃꯀꯣꯛ ꯄꯤꯌꯨ ꯅꯪꯅ ꯂꯪꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯀꯣꯛꯇꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯛꯇ ꯑꯣꯠꯄꯗꯨꯅ ꯉꯪꯂꯔꯤ ꯃꯪꯂꯥꯟ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯃꯤꯀꯞ ꯊꯣꯛꯄꯁꯨ ꯉꯝꯗꯦ ꯃꯈꯨꯠ ꯑꯁꯤ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯍꯨꯃꯥꯡ ꯌꯥꯝꯅ ꯀꯥꯡꯗꯨꯅ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯔꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯩꯔꯝꯕꯗꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯀꯥꯡꯈꯟ ꯃꯌꯥꯗ ꯆꯪꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯡꯈꯟ ꯃꯌꯥꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯃꯀꯣꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯪ ꯑꯁꯤꯗ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯁꯛꯇꯝ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯃꯀꯣꯛꯇꯨ ꯄꯤꯌꯨ ꯅꯪꯅ ꯂꯪꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯀꯣꯛꯇꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯪꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯛꯂꯝꯕ ꯃꯩ ꯉꯥꯜꯂꯝꯕ ꯃꯩꯗꯨꯁꯨ ꯃꯨꯠꯂꯝꯂꯦ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣꯅꯦ ꯃꯪꯗꯕꯨ ꯃꯀꯣꯛ ꯄꯤꯌꯨ ꯍꯥꯏꯅꯤ
ꯑꯩꯅ ꯉꯁꯥꯏ ꯂꯪꯊꯣꯛꯈꯤꯕ ꯉꯥꯃꯨ ꯃꯀꯣꯛꯇꯣ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯪꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯥꯈꯠꯄꯁꯦ ꯄꯪꯐꯥꯎꯗ ꯐꯥꯎꯔꯛꯏ꯫ ꯃꯣꯟ ꯃꯌꯥꯗ ꯌꯥꯝꯅ ꯅꯛꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠ ꯑꯁꯤ ꯄꯤꯛ ꯄꯤꯛ ꯀꯥꯞꯄꯤ꯫ ꯀꯥꯡꯈꯟꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯊꯣꯡꯅꯥꯎꯔꯣꯝꯗꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯗꯁꯨ ꯃꯥꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ, ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯠꯇꯗꯤ ꯇꯥꯕꯗꯤ ꯎꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯃꯨꯛꯈꯠꯂꯛꯏ꯫ ꯑꯣ, ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯉꯁꯥꯏ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯑꯍꯜ ꯆꯥꯎꯕꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯕꯗ ꯑꯩꯈꯣꯏꯅ ꯌꯥꯎꯅ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤ ꯍꯥꯏꯕꯗꯣ꯫ ꯑꯣ, ꯃꯥꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯣꯞꯄꯤꯗꯦꯀꯣ꯫ ꯀꯩꯁꯨ ꯂꯩꯇꯕ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯈꯔ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯑꯍꯜ ꯆꯥꯎꯕꯗꯨꯒꯤ ꯃꯔꯝꯗ ꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯇꯨꯝꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯂꯦ꯫ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯅꯛꯅ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯅ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯥꯅ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯍꯦ ꯍꯨ ꯍꯦ ꯍꯨ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯁꯤꯅ ꯍꯟꯗꯛꯃꯛꯇꯤ ꯅꯨꯄꯥꯁꯤ ꯀꯤꯕꯅ ꯃꯁꯥꯁꯦ ꯄꯪꯅꯤꯛꯇ ꯅꯤꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯨꯝꯕꯁꯨ ꯉꯝꯗꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯁꯤ ꯀꯤꯅ ꯀꯥꯁꯤꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯇꯥꯔꯤ꯫ ꯇꯥꯕꯗꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ, ꯃꯥꯁꯨ ꯊꯣꯡ ꯊꯤꯟꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕ ꯐꯥꯎꯕꯗ ꯅꯨꯄꯥꯁꯦ ꯀꯨꯝꯊꯗꯨꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕ, ꯃꯥꯅ ꯀꯧꯔꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯟꯗꯛꯃꯛꯇꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯇꯁꯦꯡꯅ ꯎꯔꯔꯦ꯫ ꯊꯣꯡ ꯍꯥꯡꯒꯗꯧꯔꯤꯕ ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯑꯁꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯏꯃꯨ ꯃꯨꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯤꯕꯅꯤ꯫ ꯇꯣꯔꯆꯂꯥꯏꯠꯇꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯅ ꯎꯕꯅꯤ꯫ ꯃꯁꯤꯅ ꯁꯛꯇꯝ ꯑꯁꯤꯒ ꯃꯥꯒ ꯆꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛꯁꯤ ꯄꯪꯂꯥꯎꯗ ꯂꯥꯎꯕꯅꯤ, ꯄꯪꯀꯞꯇ ꯀꯞꯄꯅꯤ꯫ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏ꯫ ꯑꯁꯣꯝꯗꯗꯤ ꯃꯆꯥꯗꯨ ꯃꯪꯂꯥꯛꯅꯔꯤꯕ꯭ꯔꯥ, ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯀꯟꯅ ꯊꯤꯜꯂꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯅꯁꯨ ꯇꯥꯃꯣ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯁꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯊꯣꯡ ꯍꯥꯡꯕꯁꯨ ꯉꯝꯗ꯭ꯔꯤ, ꯃꯥꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯍꯥꯟꯅꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯝꯂꯕꯁꯨ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯀꯞꯄ ꯑꯃꯗꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯗꯁꯨ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯃꯛ ꯃꯥ ꯁꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯔꯦ, ꯊꯨꯒꯥꯏꯔꯦ꯫ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ, ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯗꯨꯅ ꯃꯆꯤꯜ ꯑꯁꯤꯁꯨ ꯈꯔ ꯄꯩꯔꯒ ꯁꯣꯔ ꯑꯁꯤꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯑꯅꯥꯕ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯥꯈꯠꯄꯗꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯁꯨ ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯋꯥꯟꯊꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯤꯠ ꯑꯁꯤꯅ ꯆꯞ ꯌꯨꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯦꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯥꯁꯦ ꯄꯨꯡꯄꯩ ꯄꯩꯗꯨꯅ ꯍꯦꯛꯇ ꯅꯤꯛꯄꯗꯧꯅ ꯇꯧꯔꯔꯤ꯫ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯀꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯡꯕꯨ ꯅꯣꯏꯕꯤꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯌꯥꯝꯕꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥꯁꯦ ꯂꯩꯀꯟꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯪꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯠꯂꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯈꯔ ꯄꯤꯔꯣ, ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯆꯦꯟꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯇꯝꯅꯔꯦ꯫ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯦ꯫ ꯑꯍꯜꯁꯤꯡ ꯑꯃꯅꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯂꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ
adum machil adu paina wa harakpa mana wangal ko matamdani magi mong mato si khangliba man hai aigi ngamu makok piyo ngamu makok to aigi ngamu makok to piyo langthokhibudu piyo hadan haraka matam masidi makhoi ki marakta ahal lamani yauri makhoi di khanglare tawriba tholiba thodu ase chawba haiba nupa asina sanaba lai saroi ado oknabani haiba misidagi karam tawsige kamai tawsige haduna makhoi se wa khanarami chawbagi manaka chatuna makhoi na paw pibi tawde makhoi su hangoiba kiba habado phawribani ahal laman hai nongpok thangmada khullasigi a matonda ahal lamadi leibani magdo la u haibi yagadi yarodra khangde nakhoi kanano ama lona chalu aduga mabu kauru mani yengnabadi phabasu yai haduna harakpadagi nasaigi laikan nariba nupa sig manaw nupa se mana chatuna kaururami mahakbu hairubada ahal aduna su harau harau yabirakle magi maming maimu kawi hojikti laikan nariba nupa adugi manaw nupa siga maiba maimu ga makhoi puna lae aduga nupa adugi oidba mong mataw si yenglare yenga matam masida mangonda phattaba lai saroi changne habse khangi magi lai changliba lai tongliba sibu thadoknaba kariguma khara tawsi haduna thadoksi haduna changado polamsing puna langhalle sem sarare aduga khurum lami thadoklami lai khurma matang adusu yamna sathiba yamna kirba mong mato kaya am oiribani nupa se koi chen koi pha phana kaya am toribani amuksu ngamu gi mongda masaje prangrang somgi mataw musu uri aduga amusu makok piyo habase magi yamna toina haibu haini khurumnaba honabada pungkhai pungamagi matam loki kona thangda khurumba hek loikibadigi magi masase phadrak taaduna wanthakibani amaibudun harami horen pungkhai magi matungdadi mahak amukhan wakhan tarani kaisum taroroida aina su jantra masabige thangi numitto aduda ayamuk lasu laki ai chalage haramnaga amaibase chatkirami amaibuduna chakhriba matungda makhoi gi mama mapa se thawai yamna warami aduga thangnabada leiriba ahalsing makhoisu punna wari sanaba wa khanaba yarami ngarangi numitta yu thakminaruba mamanab adusu makhoi gi yumda laame mamanabduda mama ampana wa hangi matam asida mamanab aduna su kina mana wa amani khumi ekhoina ngarang halak matamda nong ngaktang palingai waiting shed amada mama chawbado ekhoiga thingnai ekhoigi marup asina mana yen thong mahi khara plastic amada yomsilaga paibani ajuda mama chawbana kari yawbana piramo hadunati haraptang de ekhoida harakki itaw asina su yawde haduna khumbani adugi matung halakpada makhoigi inkol mapada su kari guma saum khara phangi ekhoi ani kana chelei aduga ibani magi yumna changna rachaduna changkhibani aduga din nongalaga ina paw tari basini haduna hai as khangdre mama lekai si kainomdi tawrabani ko ekhoi mayam pulaga amuktangdi kariguma khara tawbadi phabani ko haduna su nupa aduna thawai nungaitana hai masidagi ahal laman hai maduni yengune tawrise ekhoi puna leiminaba matam masida mana sumna tawribsi yengune kaisu leitaba kariguma posak kharige damakta sumana sumne ka tawba aduga magi mayokta mungonda wangangurga su hekta yumudu awapata hanba masida su ekhoina kiduna tumin tumlene nate ekoi myam si kadawsi hairibnaba magi mathakta ekoi se kariguma amata tawba ngamaroidabraba wari adabu tariba khanabadi yawriba atopa nupi singdi walal amata ngangnade aduga makhoi gi piliba macha sing sumasi gi matangda wari si tahande makhoi kariguma amata comment piramde wa khara hena ngalbsi ahal amani khaktani makhoina haiba wada mayam punna tawsi sachi hadunadi adum hainari karigidamakta yawriba nupi sing aduna wa ngangdiba aduga na khara lediba aduna wa ngangdiba mamangnasu asumna magi mathakta wa nganglubada chatiba tamthiba khudong thibi yamna thokna khrabani masimana kiribani magi mayokta hojing kanaguma amatna wa kana ngamngamde kariguma thaba amata phawba pangthokpusu ngamdabani adabu ahal anihum adunadi chawbadagi makhoina wa yamna ngangi hayengse ekoi punna meeting tawse aduga chawbagi mathakta kariguma khara tawsi haduna losingliba ahal aduna makhau pongna wa yamna ngangki asumna adumna wari sanakhiba numin nini ki matungdani mathangi ayuk ase makhoi meeting tawgadabani makhoi pungadabani adabu ayuk ki matam nongalaka matamadi hojiki ahal asigi yumgi mising ase
ꯄꯪꯀꯞꯇ ꯀꯞꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯃꯈꯣꯏ ꯆꯦꯟꯊꯣꯛꯅꯔꯛꯏ ꯆꯦꯟꯊꯣꯛꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯅꯩ ꯌꯦꯡꯅꯩ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯣ ꯃꯆꯤꯜ ꯑꯁꯤ ꯂꯣꯡꯅ ꯀꯥꯈꯠꯇꯨꯅ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯗꯨꯅ ꯃꯪꯂꯥꯛꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛꯁꯦ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯁꯤꯔꯕꯅꯤꯅ ꯃꯤꯇꯤꯡ ꯇꯧꯕ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯒꯗꯕ ꯀꯌꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯅ ꯂꯨꯆꯤꯡꯕꯅꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯔꯤꯕ ꯈꯨꯠꯁꯤꯁꯤꯁꯨ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯅꯈꯤꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯊꯋꯥꯏꯃꯛꯅ ꯍꯟꯗꯅ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯈꯤꯔꯝꯃꯤ ꯂꯩꯀꯥꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯅꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯏ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯔ ꯀꯤꯅꯔꯤꯉꯩ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯋꯥꯏꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯉꯝꯅꯗꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯆꯥꯛ ꯆꯥꯅꯗꯨꯅ ꯇꯨꯝꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯄꯥꯛꯄꯥꯗ ꯄꯥꯈꯠꯅꯕ ꯀꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯅꯔꯕꯅꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯋꯥ ꯂꯧꯅꯔꯕꯅꯤ ꯆꯥꯎꯕꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯥꯊꯩꯕ ꯌꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯇꯝꯅꯔꯤꯕ ꯊꯋꯥꯏ ꯊꯣꯛꯏ ꯀꯥꯗꯨꯅ ꯇꯧꯔꯤꯕꯁꯤ ꯈꯨꯗꯤꯡꯃꯛ ꯆꯥꯎꯕꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯎꯔꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯥꯏꯀꯠꯅꯈꯤꯕꯗ ꯃꯥꯕꯨ ꯌꯦꯡꯈꯤꯕ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯀꯔꯤ ꯇꯧꯍꯧꯗꯕ ꯌꯥꯎꯕꯅꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯅꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯟꯗ ꯇꯧꯕꯅꯤ ꯇꯨꯔꯦꯟꯗ ꯃꯥꯒꯤ ꯄꯣꯠꯂꯣꯏꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯍꯜ ꯑꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯃꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯈꯨꯠ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯃꯁꯛ ꯈꯪꯕꯁꯨ ꯉꯝꯈꯤ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯈꯤ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯅ ꯈꯣꯠꯅꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯃꯥꯏꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯡꯈꯤꯔꯝꯃꯤ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ ꯑꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯕ ꯍꯦ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯆꯥꯎꯕꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯅꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯣꯝꯗ ꯃꯥꯅ ꯊꯧꯔꯥꯡ ꯈꯔ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯁꯥꯐꯣꯡꯂꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯅꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯇꯥꯡꯒꯣꯏ ꯇꯥꯈꯤꯅꯤ ꯃꯌꯥꯝꯅꯁꯨ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯈꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯈꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝ ꯐꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖꯗꯕ ꯄꯥꯎ ꯑꯃꯈꯛ ꯇꯥꯔꯛꯈꯤ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯡꯅ ꯌꯥꯜꯂꯝꯂꯦ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯍꯨꯞꯇꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯅꯈꯤ ꯃꯥꯒꯤ ꯁꯤꯔꯤꯕ ꯈꯨꯠꯁꯤ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯀꯌꯥ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯃꯥꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯕꯅꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯗ ꯃꯌꯥꯝ ꯑꯁꯤ ꯉꯝꯁꯨ ꯉꯝꯅꯗꯦ ꯑꯗꯨꯒ ꯀꯤꯁꯨ ꯀꯤꯅꯩ ꯄꯥꯈꯠꯁꯨ ꯄꯥꯈꯠꯅꯩ ꯃꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯅꯔꯤꯕ ꯍꯦꯟꯅ ꯄꯥꯈꯠꯅꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯆꯥꯎꯕꯒꯤ ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯣ ꯃꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯟꯕ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯁꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯅꯔꯝꯃꯤ ꯉꯁꯤꯗꯤ ꯆꯥꯎꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯋꯥ ꯉꯥꯡꯂꯨꯕ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯍꯦꯛ ꯄꯥꯎ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯀꯤ ꯑꯈꯪ ꯄꯥꯈꯠꯍꯟꯕ ꯊꯨꯀꯠꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯌꯨ ꯉꯥꯎꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯡꯂꯨꯕ ꯇꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯊꯤꯅ ꯋꯥꯕ ꯀꯧꯕ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯆꯥꯎꯕꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯑꯇꯩ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇꯗ ꯈꯪꯗꯦ ꯃꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯁꯨꯃꯥꯡ
ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯉꯥꯃꯨ ꯃꯀꯣꯛ ꯑꯁꯤ ꯇꯥꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯑꯋꯥꯕ ꯈꯔ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯁꯈꯤꯅꯥ ꯄꯤꯅꯩ ꯈꯪꯅꯔꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯟꯗꯅ ꯄꯥꯈꯠꯅꯗꯨꯅ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯖꯗꯦ, ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅꯔꯕꯅꯤ, ꯇꯥꯛꯊꯣꯛꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯆꯥꯎꯕꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯂꯨ ꯊꯨꯝꯕ, ꯃꯍꯥꯛꯅ ꯂꯧꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄꯁꯤꯡ ꯏꯟ ꯆꯤꯡꯂꯝꯕ ꯌꯥꯎꯔꯕꯗꯤ ꯆꯥꯎꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯀꯤꯗꯨꯅ ꯊꯩꯗꯣꯛꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯥꯎꯕꯅ ꯃꯈꯣꯏꯅ ꯏꯟ ꯆꯤꯡꯕꯗ ꯂꯛꯄ ꯉꯥꯃꯨ ꯑꯗꯨ ꯎꯕꯗ ꯑꯁꯤ ꯉꯥꯃꯨꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯉꯥꯃꯨ ꯃꯈꯩ ꯄꯪꯄꯤꯗ ꯄꯤꯊꯣꯛꯅꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯄꯤꯔꯤꯕ? ꯄꯤꯔꯨꯗꯕ ꯇꯥꯔꯕꯗꯤ ꯆꯥꯎꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯃꯈꯣꯏꯅ ꯀꯤꯗꯨꯅ ꯄꯤꯅꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯅꯨꯡ ꯑꯁꯤ ꯊꯥ ꯑꯃꯅꯤ ꯑꯁꯤ ꯆꯥꯎꯕꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯄꯥ ꯑꯃ ꯆꯥꯎꯕꯒꯤ ꯂꯩꯀꯥꯏꯗꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯀꯥꯏꯅꯤ꯫ ꯃꯍꯥꯛꯁꯤ ꯂꯨ ꯊꯨꯝꯕꯖꯥꯠꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯧ ꯑꯁꯤꯒꯤ ꯃꯅꯥꯛꯃꯛꯇꯗ ꯆꯥꯎꯕꯁꯨ ꯂꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯂꯨ ꯑꯃ ꯊꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤ ꯆꯥꯎꯕꯅ ꯎꯔꯦ꯫ ꯃꯁꯤꯒꯤ ꯂꯨ ꯑꯁꯤ ꯆꯥꯎꯕꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯎꯔꯝꯕ ꯉꯥꯃꯨ ꯃꯈꯩꯁꯦ ꯃꯉꯛ ꯀꯛꯂꯒ ꯃꯍꯥꯛꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯨꯝꯂꯒ ꯊꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨ ꯂꯨ ꯊꯨꯝꯐꯝꯗ ꯃꯍꯥꯛ ꯂꯩꯇꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯨ ꯑꯗꯨ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯥꯁꯨ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯃꯨ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯁꯥꯇ ꯃꯁꯥ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯉꯥꯁꯨ ꯃꯌꯦꯡ ꯇꯥꯕ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯃꯥꯅ ꯊꯜꯂꯝꯕ ꯃꯑꯣꯡꯗꯒꯤ ꯂꯨ ꯑꯁꯤ ꯑꯗꯨꯝ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯁꯣꯏꯅꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯂꯨ ꯑꯁꯤ ꯀꯥꯏꯕ ꯃꯤ ꯑꯃꯗꯤ ꯌꯥꯎꯔꯦꯗꯅ, ꯃꯁꯤ ꯑꯃꯨꯛꯇꯪ ꯐꯥꯔꯒ ꯄꯨꯜꯂꯒ ꯐꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯂꯨ ꯑꯁꯤ ꯊꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯝꯂꯒ ꯉꯥꯏꯈ꯭ꯔꯦ, ꯁꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯑꯃꯥꯏꯕ ꯐꯠꯇꯕ ꯆꯥꯎꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯂꯨ ꯑꯗꯣ ꯃꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯥꯃꯨꯁꯤꯡ ꯑꯗꯣ ꯃꯉꯛ ꯀꯛꯂꯒ ꯃꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯅꯤ, ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯀꯔꯤ ꯃꯇꯧꯅ ꯃꯥꯅ ꯇꯧꯔꯤꯁꯤꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯄꯥꯛꯊ ꯌꯦꯡꯂꯤ꯫ ꯀꯥꯏꯕ ꯍꯦꯛ ꯂꯣꯏꯔꯛꯄ ꯃꯇꯨꯡ ꯑꯁꯤꯗ ꯅꯨꯄꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯕꯨ ꯀꯟꯅ ꯀꯟꯊꯠꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ, ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ, ꯅꯪꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯗꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯆꯥꯎꯕꯕꯨ ꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯀꯟꯊꯠꯂꯝꯃꯤ꯫ ꯆꯥꯎꯕꯁꯦ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯩꯉꯣꯟꯗ ꯐꯨꯔꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯆꯩꯅ ꯀꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅꯗꯤ ꯆꯥꯎꯕꯅ ꯍꯥꯏ꯫ ꯀꯔꯤ ꯀꯟꯗꯕ, ꯀꯔꯤ ꯐꯨꯗꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯀꯟꯊꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯦ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯆꯤꯟꯈꯤꯕ ꯉꯥꯃꯨ ꯃꯀꯛꯁꯤꯡ ꯑꯗꯣ ꯅꯨꯄꯥꯗꯨꯅꯁꯨ ꯂꯧꯊꯣꯛꯈꯤ, ꯑꯗꯨꯒ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯉꯁꯤꯗꯤ ꯅꯪ ꯑꯍꯥꯟꯕꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯅꯝ ꯊꯤꯠꯀꯅꯤ ꯈꯪꯉꯨ, ꯅꯪ ꯈꯣꯡꯒꯣꯏꯅꯒꯅꯤ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯉꯁꯥꯏꯒꯤ ꯂꯨ ꯊꯨꯝꯂꯝꯕ ꯑꯍꯜ ꯑꯁꯤ ꯃꯌꯨꯝ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯗ ꯅꯠꯇꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯀꯤꯕꯅ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯇꯧꯔꯤꯕꯅꯤ, ꯆꯥꯎꯕꯅ ꯁꯥꯎꯈꯤꯕꯗꯒꯤ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗꯤ ꯂꯥꯛꯅꯔꯒꯦ, ꯍꯥꯠꯇꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯁꯤꯜꯂꯤꯕ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯨ ꯊꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯅꯠꯇꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯗꯣ ꯍꯦꯛꯇ ꯅꯨꯃꯤꯗꯥꯡ 4-5 ꯑꯁꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯇꯝꯅꯕ, ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕ, ꯃꯥꯕꯨ ꯇꯥꯜꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯤꯅꯕ ꯑꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯌꯨꯝꯗꯨꯕꯨ ꯄꯨꯔꯤꯕ ꯑꯍꯜꯅꯤ꯫ ꯌꯨꯝ ꯑꯁꯤ ꯌꯨꯝꯒꯤ ꯂꯥꯏ ꯉꯥꯎꯔ ꯃꯥꯜꯂꯦ, ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯁꯥꯊꯤꯕ ꯈꯔ ꯇꯧꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯁꯥ ꯏꯃꯧꯁꯥ, ꯅꯈꯣꯏ ꯃꯐꯝ ꯈꯔ ꯍꯣꯡꯗꯣꯛꯁꯦ, ꯃꯇꯝ ꯈꯔ ꯅꯈꯣꯏ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯂꯩꯌꯨ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯨꯔꯨꯝꯕ ꯍꯩꯕ ꯈꯪꯕ ꯑꯩ ꯃꯤ ꯊꯤꯒꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ꯫ ꯌꯦꯡꯉꯨꯇꯨ, ꯊꯪꯅꯕꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ, ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯑꯩ ꯑꯃꯨꯛꯇꯪ ꯑꯍꯩꯕ ꯑꯃꯥꯏꯕ ꯊꯤꯒꯦ, ꯈꯨꯜ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯂꯝꯗ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯈꯤ꯫ ꯃꯆꯥ ꯃꯃꯧꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝ ꯂꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯃꯇꯣꯝꯇ ꯂꯩꯗꯨꯅ ꯑꯃꯥꯏꯕꯁꯤ ꯀꯅꯥ ꯀꯧꯁꯤꯒꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕ ꯍꯥꯏꯗꯨꯅ
ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯆꯥꯎꯕꯅ ꯁꯤꯜꯂꯛꯄ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩꯅ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯄ ꯍꯥꯏꯗꯣ ꯑꯣꯏꯍꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯆꯥ ꯃꯋꯣꯁꯤꯡ ꯂꯥꯛꯏ, ꯑꯗꯨꯒ ꯄꯪꯀꯞꯇ ꯀꯞꯅꯩ꯫ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯕ ꯉꯝꯅꯗꯕꯗꯒꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨ ꯌꯣꯟꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗ ꯍꯣꯡꯅꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯊꯪꯅꯕꯗ ꯂꯩꯔꯝꯕꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯀꯤꯅꯕꯗꯒꯤ ꯃꯥꯒꯤ ꯂꯝꯁꯤꯡꯗꯨ ꯌꯣꯟꯅꯗꯨꯅ ꯍꯣꯡꯗꯣꯛꯅꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯄꯤꯅꯕ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯕꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯔꯛꯏ꯫ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯕ ꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛꯂꯣꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯨꯍꯣꯡꯂꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯨꯍꯣꯡꯂꯛꯄ ꯅꯨꯄꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯐꯧ ꯁꯥꯟꯅꯔꯛꯄ ꯃꯇꯝ, ꯐꯧ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯀꯁꯨ ꯅꯣꯡ ꯆꯨꯅꯈꯤ꯫ ꯅꯣꯡ ꯆꯨꯅꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯁꯨ ꯈꯥꯎꯅꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯨ ꯊꯨꯝꯅꯕ ꯉꯥ ꯐꯥꯅꯕꯁꯦ ꯌꯥꯝꯅ ꯇꯧꯅꯈꯤ, ꯏꯟ ꯆꯤꯡꯕ ꯇꯧꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯅ ꯃꯈꯣꯏꯒꯤ ꯂꯧ ꯃꯌꯥꯃꯛꯇꯗ ꯈꯣꯡꯖꯥꯎ ꯑꯆꯧꯕ ꯑꯃ ꯂꯩꯔꯤ, ꯃꯁꯤꯗ ꯏꯟ ꯆꯤꯡꯕꯁꯦ ꯍꯦꯛ ꯆꯠꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤꯁꯨ ꯊꯤꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯏꯁꯤꯡ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕ, ꯐꯧ ꯃꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯥꯁꯨ ꯏꯟ ꯆꯤꯡꯕ ꯉꯥ ꯐꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯁꯨ ꯍꯜꯂꯛꯂꯝꯗꯦ꯫ ꯄꯨꯡ 9ꯒꯤ ꯃꯇꯝ ꯇꯥꯔ ꯐꯥꯎꯕꯗ ꯂꯥꯛꯑꯝꯗꯦ꯫ ꯃꯃꯥꯡꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯝꯗ ꯅꯪ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯕꯅꯤ꯫ ꯆꯠꯄ ꯇꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯇꯣꯝꯕ ꯊꯣꯛꯀꯅꯨ, ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯤꯈꯤꯕ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯟꯅ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯌꯨꯝꯗ ꯂꯥꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯃꯥꯁꯦ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯂꯧ ꯑꯗꯨ ꯂꯝꯕꯤ ꯂꯝꯗꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤ ꯅꯠꯇꯦ, ꯍꯦꯛ ꯂꯝꯕꯤ ꯃꯄꯥꯟꯃꯛꯇꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯅꯤꯅ ꯃꯇꯣꯝꯇ ꯆꯠꯄ ꯊꯣꯛꯄꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯃꯅꯦꯝꯕꯣꯛꯅꯁꯨ ꯄꯥꯝꯗꯕꯗꯒꯤ ꯃꯥꯁꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯒ ꯆꯠꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯧꯗ ꯆꯠꯂꯨꯁꯤ, ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯅꯦꯝꯕꯣꯛꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕ, ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯅ ꯃꯈꯣꯏ ꯐꯥꯎꯕꯗ ꯊꯣꯛꯄ ꯀꯤꯅꯕꯅꯤ꯫ ꯃꯁꯤꯅ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯣꯔꯛꯑꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨ, ꯃꯈꯣꯏ ꯂꯥꯛꯆꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯝ ꯉꯥꯏꯕꯗ ꯄꯨꯡ 9:30ꯒꯤ ꯃꯇꯝ ꯑꯁꯤ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯊꯥꯎꯃ ꯑꯃ ꯄꯥꯏ, ꯑꯗꯨꯒ ꯑꯩ ꯀꯅꯥꯁꯨ ꯀꯧꯔꯔꯣꯏꯗ, ꯑꯩ ꯈꯣꯡꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯈꯣꯡꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯤꯡꯂꯦꯝꯕꯤ ꯀꯧꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯄꯥ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯄꯣꯊꯥꯐꯝꯅꯤ, ꯃꯥꯒꯤ ꯕꯤꯔꯤ ꯊꯛꯐꯝꯅꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯁꯥꯟꯅꯐꯝꯅꯤ꯫ ꯆꯥꯎꯕ ꯐꯝꯂꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯣꯝꯇ ꯆꯠꯄꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯅ ꯀꯧꯏ, "ꯏꯕꯦꯝꯃ, ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤ ꯍꯟꯅ ꯇꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ, "ꯊꯕꯛ ꯆꯠꯂꯤꯕꯅꯤ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯁꯛ ꯀꯥꯛꯅ ꯅꯨꯄꯤꯅ ꯈꯨꯝꯃꯛꯏ꯫ ꯃꯁꯤꯗ ꯆꯥꯎꯕꯅ, ꯀꯅꯥ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯀꯥꯛꯅ ꯈꯨꯝꯃꯤꯗ ꯍꯥꯏꯗꯨꯅ ꯆꯥꯎꯕꯁꯤ ꯀꯩꯅꯣꯝꯃ ꯈꯜꯂꯤ꯫ ꯆꯥꯎꯕꯅ, "ꯋꯥꯍꯩꯗꯣ ꯐꯖꯅ ꯈꯨꯝꯃꯨꯅꯦ, ꯃꯤꯅ ꯍꯪꯅꯕꯗꯤ ꯈꯨꯝꯂꯣꯏ, ꯅꯊꯧ ꯂꯩꯕ꯭ꯔꯥ?" ꯅꯨꯄꯤ ꯑꯁꯤ ꯐꯠ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯅ, ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤꯅꯦ, ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯆꯥꯎꯕꯁꯤ ꯂꯥꯞꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯁꯨꯝ ꯇꯥꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛ ꯊꯦꯡꯅꯩ꯫ ꯉꯁꯤꯗꯤ ꯉꯥꯗꯨ ꯌꯥꯝꯅ ꯐꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯀꯥꯔꯛꯇꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯄꯥꯈꯠꯂꯝꯃꯤ, ꯃꯅꯦꯝꯕꯣꯛꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ "ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯤ? ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯈꯔ ꯋꯥꯔꯧꯔꯝꯃꯤ꯫ "ꯍꯦ, ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯥꯛꯏꯗꯨꯕꯨ ꯀꯤꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯀꯅꯥ ꯀꯤꯗꯣꯏꯕ? ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯕꯁꯨ ꯅꯠꯇꯦ, ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯦ, ꯀꯅꯥ ꯀꯤꯗꯣꯏꯕ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯟ ꯆꯤꯡꯕꯗꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯆꯥꯎꯕꯅ ꯃꯥꯕꯨ ꯂꯥꯞꯁꯤꯟꯅꯔꯤꯕꯅꯤ, ꯇꯥꯜꯂꯛꯂꯤꯕꯅꯤ꯫ ꯏꯟ ꯆꯤꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ "ꯉꯥ ꯐꯥꯅꯔꯤꯕ꯭ꯔꯥ, ꯏꯟ ꯆꯤꯡꯅꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯆꯥꯎꯕ ꯎꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯄꯥꯈꯠꯄꯅ ꯃꯈꯣꯏꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯤ, ꯆꯤꯡꯂꯤ, ꯉꯥ ꯌꯥꯝ ꯐꯥꯔꯤ꯫ ꯃꯧ ꯑꯗꯨꯅ ꯁꯛ ꯀꯥꯟꯅ ꯀꯥꯟꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯦ ꯃꯥꯁꯨ ꯃꯧ ꯑꯗꯨ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯆꯥꯎꯕꯅ ꯉꯥꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯉꯥꯃꯨꯁꯤꯡꯁꯤ ꯉꯥꯃꯨ 5-10ꯗ ꯑꯩꯉꯣꯟꯗ ꯄꯤꯌꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯄꯤꯔꯣꯏ, ꯀꯩꯗꯧꯕꯩ ꯄꯤꯗꯣꯔꯤꯕ? ꯆꯥꯅꯤꯡꯉꯗꯤ ꯅꯪꯁꯨ ꯐꯥꯎꯗꯅ, ꯑꯩꯈꯣꯏꯗꯤ ꯉꯥꯃꯨ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦ ꯑꯍꯜꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯅꯦꯝꯕꯣꯛꯅꯁꯨ ꯍꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯄꯤꯒꯦ ꯇꯥꯗ, ꯉꯥꯃꯨ ꯀꯌꯥꯃꯨꯛ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯗꯦ, ꯏꯃꯥ ꯀꯔꯤꯒꯤ ꯄꯤꯒꯗꯣꯔꯤꯕꯅꯣ? ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯐꯥꯖꯕꯅꯤ, ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯛꯑꯒ ꯉꯥꯃꯨ 5-10ꯗ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯤꯕ ꯇꯥꯔꯕꯁꯨ ꯂꯩꯕ ꯇꯥꯕ, ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣ ꯑꯍꯜ, ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯍꯜ ꯑꯁꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯄꯥꯈꯠꯆꯕꯗꯨꯅ ꯃꯥ ꯑꯩ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯈꯪꯗꯕꯅꯤ, ꯁꯥꯎꯕꯤꯅꯨꯀꯣ, ꯁꯦ ꯃꯥꯃꯒꯤ ꯉꯥꯗꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯗꯣ ꯈꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯗ꯭ꯔꯦ, ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯗꯣ ꯄꯤꯍꯜꯂꯝꯗꯦ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅꯁꯨ ꯈꯔ ꯄꯤꯈꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯥꯃꯥ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯉꯥ ꯂꯩꯕꯤꯌꯨ, ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ, ꯅꯪꯁꯨ ꯉꯥ ꯐꯥꯔꯨ, ꯂꯨ ꯊꯨꯝꯒꯦꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯆꯥꯎꯕꯁꯦ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ, ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯅꯪꯅ ꯇꯥꯊꯤꯕ ꯋꯥ ꯉꯥꯡꯉꯨꯔꯤꯗꯨꯕꯣ? ꯏꯁ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯂꯣꯏꯁꯤꯜꯂꯁꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏ, ꯏꯃꯥ, ꯇꯥꯃꯣ, ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯃꯥꯅ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯄꯪꯅꯤꯗ ꯅꯤꯕ ꯌꯥꯕ꯭ꯔꯥꯅꯦ? ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯄꯥꯈꯠꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯏꯟꯊꯤꯡꯕ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯄꯣꯊꯥꯅꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯋꯥ ꯇꯥꯅꯩ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯊꯣꯛꯂꯒꯅꯤ, ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯅꯁꯤ, ꯑꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯇꯧꯔꯛꯄ ꯇꯥꯔꯒꯅꯤ ꯀꯔꯝ ꯇꯧꯕ? ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯈꯪꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯨꯔꯦ꯫ ꯑꯁ, ꯅꯃꯥ ꯍꯥꯏꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯏꯃꯥ, ꯍꯌꯦꯡ ꯏꯃꯥ ꯏꯕꯥꯅꯤ ꯆꯠꯂꯒ ꯐꯖꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯨꯁꯤ, ꯉꯁꯤ ꯐꯔꯛꯄ ꯉꯥꯁꯤꯡ ꯑꯁꯤ, ꯉꯥꯃꯨꯁꯤꯡꯁꯦ ꯍꯌꯦꯡ ꯃꯉꯣꯟꯗ ꯄꯤꯔꯨꯁꯤ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯁꯤ, ꯈꯪꯗꯕꯗꯒꯤ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯦ ꯋꯥ ꯇꯥꯅꯩ꯫ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕ, ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯤꯡ ꯑꯁꯤ ꯆꯤꯡꯂꯦꯝꯕꯤꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯥꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥ ꯍꯥꯏꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯐꯥꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯃꯥ ꯑꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗꯁꯨ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨ ꯄꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃꯁꯨ ꯄꯨꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯥꯃꯨ ꯃꯀꯣꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯔꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯝꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯛꯀꯤꯅꯥ ꯄꯤꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯃꯇꯝꯗꯕꯨꯗꯤ ꯀꯩꯁꯨꯝ ꯇꯥꯕ ꯎꯗꯦ, ꯑꯗꯨꯕꯨ ꯈꯔ ꯊꯦꯡꯂꯛꯄ ꯄꯨꯡ 12 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯇꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯃꯛꯇꯗ ꯉꯥꯃꯨ ꯃꯀꯣꯛ ꯑꯃꯈꯛ ꯆꯣꯡꯂꯒ ꯇꯥꯔ ꯂꯩꯔꯤꯕꯁꯦ ꯃꯃꯥ ꯑꯗꯨꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯃꯥꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ, ꯏꯃꯥ ꯀꯩꯗꯧꯔꯦ? ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯃꯥꯡꯒꯣꯟꯗ ꯂꯩꯍꯧꯔꯦ, ꯃꯥꯡꯒꯣꯟꯗ ꯇꯥꯍꯧꯔꯦ, ꯃꯥꯡꯒꯣꯟꯗ ꯇꯥꯍꯧꯔꯦ, ꯁꯛꯀꯤꯅꯥ ꯄꯤꯔꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯁꯤꯡꯗꯕ ꯁꯥꯗꯨꯅ ꯍꯧꯒꯠꯂꯛꯄ ꯁꯥꯗꯨꯅ ꯃꯥꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯅꯤ ꯑꯗꯣ ꯋꯥ ꯂꯣꯠꯂꯤ, ꯀꯔꯤꯝꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤ ꯆꯤꯡꯂꯦꯝꯕꯤꯅ ꯉꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤ ꯆꯤꯡꯂꯦꯝꯕꯤꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯇꯥꯔꯤꯕ ꯉꯥꯃꯨ ꯃꯀꯣꯛ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯈꯨꯟꯖꯤꯟꯈ꯭ꯔꯦ꯫
aduga ngasidi ai kanano masak talage ai kanano habado khangal lage habage matagum chinglembina thabak khudima sing ase loina haurai loina pangthori chinglembi ase laikidraba amai mamai mu dugi asa namanai ni mahangna asumna mahai tam hori base amai mamai mu na chinglembi gi mapabungda mahi yama tambirami aduga chinglembi su masigi matangda khangning ba haining badagi nupina su asigum oibi yaina haduna masu yamna kan honaduna tammani amai mamai mu na laikidraba matungda magi yumgi misingna pendabadagi chinglembi amadi magi mapabungda wari likiba kaya ado chinglembi na khangbadagi tawgi habagi matagum chap chana chawbabu laman khumlage para tambirge habagi matagum makoigi hek maning makta leiriba pakhang amabu mana nuksi chiron tawduna makoi ani se namna luhongkhibani khudi masing se chinglembi na mana para tambirge haduna silakiba thorangni ngamu mako se pasingkre aduga chumang asida mahangna khongrai chanduna phamthakhrega mai solai magi angak pa sathiraba lila kaya mahore chaubna tawriba sanariba mahina kharatani madi lai sanaba mingonda khianba adu khaktani adabu chinglembi na ngasi uthokliba magi mahi kaya asidi angakpagi masakni chaubna thajilakhiba mana tarakhiba thabak khudi masing ase handana chaubra tengba naba mangonda handana awaba tananaba chinglembi na torai ngamu mako ado mahangna amukana khulai ona sijinaduna chaubagi mayumda oina ngasidi otlare neirare chaubse tumba matam asida magi yumduna tamnaba magi yumduna sathiba mong mato kaya amatorapase chawban mikap thorok matamda khange masidagi chawbase karino tawrisiba haduna mahakse matha sabna kaino matorame magi yumgi akoibase dongdang sathireba khonjel kaya am akireba khonjel kaya amana hektani lammi chawbase lefam khangdabdi thorai kari matona tawrisibo kari matona hadli yeni magi maningi lai sanafang thalbo poche singase mathongrum khangdana jwar habaki mongda paning de khari I pankende kele chawba ta phungna phung khangdre magru phamta duna mahana mamit usindana kari gum khara yengi adubu khodi masing ja aremba tarare mag manak maktada koi basida man kakla hatkiba ngamu makok kaya se mag manak tana pun pasilare mag manak tana pun yongnare aduga pangchong da chong duna chawba gi masada phawba kakhala I chongkhala I chawba ta phum khangdre ngamu singadru magi mathaka chongkhala ka matam asida man pakan thoi kari matau no sibo amuka thoktriba chathirba mong mato asumna magi masara chongkhala liba akakpa ngamu makok singase man patpat kan thoi aduga mamit usuna laison sona ba yamna kan honaki adubu khodi masingase aremada matarale chawba gi masasi yamna ware magi masase phajin puchinbagi mong mato kaya morle mag leng onaba yamna kan honaki aduga mag hek maithong phum mag nak maktada maima lamkhak tamatuna mag manak tam naksilibase chawbana urare chawba madugi matawsi u matamsu yamna ngakna karino haduna man yengi matamasida asum naksilakle base atai kanasnate asidi tawrage habaki matagum hojiki mau chinglembi se masam puna thadoklaga chawbaki manak tam lakpane chinglembi mag mamta lepkhre mana pariba laten thomai sigi mangalda chinglembi gi masak masi kanano habsi chawbana khanglare chawba chinglembi ubada ngakpana kaino matawkhre chinglembi na hai ngakkani nangna aibu uba matamda choidram ki ngakkani habsi ai khange leikai khulasibu mangnaba leikai khulasibu wahannaba sinba nangde ngasi nangi matam laklabane nangna miyoi kya hatkre miyoi kya nangna lai thajinduna awaba tahankre madugi chap chaba parado tambirage haduna ai nakhoi khullisimukta ai luhung lakhibani ai gi oja oiriba oja maimu busu nangna hatkibani masida sunatana maral leitraba lekai gi mi kaya amasu nangna hatki mayum magai thado handana kochin chilanki nangi apama kharigi damakta miyoi kaya amu hanki ngasidi nasana tawjaruba phatraba mayamado aina chap chana nang warak pirage haduna ai laklibani nangi pangthokningba nangi thajinga mahi kayam thajilo ngambri yengo thongna phodo o nuwa odbi thongna phodo aidi nupini dana aingonda nang ngamba mahi kayado thajila o haduna nupi yesina yamna shawna mamilase iraw lokthoktuna wa kana ngangi chawba kari tawni mangna hai siramdai gi honabado pema ai soikre napa gumne mukta khallo ai mukta ngakpiu ai mukta kanbiu masigo phattaba thabase ai tarore haduna hai hawjik chawse
मागी मसासी लेंगोट पर करी मत ngam करीगुम खरने माबो फाजिन पुसिलगा थम्बगी मतौ उमद लेरिबनी चिंगलेंबिना हाय मधुगी वाहेदो सिरमदाइदा वारबसिंगना याम तोइन हाइनबो वानी हायो नंगी पेंदब कयादो हायो नंबु कनबिनब ngakpinab kanasu ngasi leitrabani asumna haduna फाजिन पुसिलगा थमलिबा चावबसे मरु कोकपिरमे मरु कोलबा मतुंगदा चिंगलेंबिना मागी ओजा हातकिबा अमदी खुल्लसिगी मियोय कयाम हातकिबा चिंगदो चप चाना लमन खुमलगे हादना मानसु थांग पुथोरई अदुगा मागी सुमांग मक्तदनी फत्रबा मियोय कयाम हातकिबा मसागी अपाम अनिंगमतम पांथोलिबा चावबबु नुपी यसिना थांग अदुना मफम मसिंग खंगना यालम्मी अदुगा माबु शेरसुनो हाबिगी मतागुम थंबिरमे चावबु सुति करी तौगनी माग लेंगोटपसु करी मत ngamdrabani माना तौजरुबा मागी फतबा माही फोना असुमना फंगजबनी नुपी असे माग मयुमदा मुंग लाखरे अदुगा युंगी थोंगा सिलिबसे तमना हांदोई अदुगा माग फजना इरुजदुना हानगी मोंग मतौदा मुक लेदुना मागसे तुमिन्ना तुमखिरमी नोंगालकले नोंगालक मतमदी चावबगा युम पलाप लापतना लेबा खरा थांगनबा सिंगी युंगी मिसिंगना चावबना अदुमना सुमांगदा मसादो ई ngakta ngaiduna mana taraliba matawsi ure masidagi makhoina atopa lekai lekai thanaba singi misina pau pikre amaiba chawbudu sire amaiba chawbudu sire sumangna thangna yalaga tahore habadagi khullasi gi miyam lekai du miyam ase hopjinduni jengne mayam ase punni jengba lae kanana yaram libano kanana tarum libano habadi khangmanate adubu jengba lakba singado ayamana makhoi gi thamoida harau jaba nungajaba phawe येलिंगे मनुद हाइनदे मयुमेम न हनकिबा मतमदा पेलेदना खुल्लसिबु हनबा लेकाइसिबु हनबा नंसु मतम लाइदना पेलेदना हादना वा हाइनकी कनाना हटपनो कनाना तोखिबनाबदी कनाना सु खंगनकिरमदे असुमना चावबा लेकिदबा मतुंददी चावबगी सु मरी मता लेरिबनी मरी मता सिंग अदुनसु मखोइना चावबु याब नते मखोइना लेकाइ मियामदा हाइररे मा लेरंबा मागी युमिन खोलसे मसे मयामना पुना सिदोकपिरो मयामना मसे मई थाबिरो अदुगा मफम मसे लमांग ओइरबसु ओइना लेहलसी एखोइ मसी लेबा तारबदी थांगनबसिंगसु कीगनी मसे लमांग ओइना लेहलसी मई थाबिरो हादुना हाबदगी लेकाय मयाम अमतुना मानदुना मागी पेंदबा कयासे लोइना फुदोकदुना फत्रबा अमाइबा चावबगी युम संगोइ लोइना मई थाखि असुमना फत्रबा मीगी फत्तबा तौबा लाई सनबा तारबसु मीगी मांगनबा तौबा अमाइबा चावबगी पुछि से हेक लोइख्रबा मांगना सुमना सिख्रबा मतुंदगिदी खुल्लसिदा असिगुम्बा अवाना ताबा नत्रगा तमना खोनबगी थबसे करिगुम्बा अमत तौखिरमदे इंगना सिना नुंगाइना पानबा हाबदसु ओइकी खुदिमसिंग से खुल्लसिदा नौना लुहोंगनखिबी मागी ओजागिदमक्ता पुछि कथोरखिबी चिंगलेंबिगी मपाननी चिंगलेंबिगी महिननी असुमना वरी असे मतांग असिदलोसिल्ली वरी से ताबद नुंगाइबिबा तारगदी मयामसु कमेंट हाइबिरमु अदुगा मरकतसु वरी मसा अनो नुंगाइबा अखोइगी सेरिस मतुंगदा पुजरके मयामबो अरोइबदा दान खुमन अमुकन खुरुमजरी।